Manipur top trending news na tungan ba reliable source sing dagi lakot jaraga matam gi oiba maru oiba e pausing patukuna khanghanjari President Putin chahi asigi losilakpada India da laglagani Ajit Doval Russia dagi thawlebagi matangda India amasung United States ki marakta lalon itika mari leina tension wangkhalaklingai charaksida Russia gi konung Moscow da chatuna India gi diplomacy ka mari leina ba thabak thorom kya da saruk yariba National Security Advisor Ajit Doval na Russia gi President Vladimir Putin chahi asigi athengbada India da laglagani confirm tawle haina nasi phongdokhe Putin na India da lakadori basi kumja 2022 da Russia na Ukraine da landaba hokra matung ahan ba khongsit oiragani Prime Minister Modi amasung President Putin aroiba oina mamang chahida Russia gi Kazgam da unakibani chalksida Putin da US ki President Donald Trump ka atu matam da unaduna wari chanarba yai hari lomi sibu ngak sen basi ekoi top priority ni PM Modi na Trump ta akan ba bafum sinaduna ngangkhre United States ki President Donald Trump na India da char kunga manga gi henba tarif amuksu thamjilakuna India da thamkiba tarif chada Yangkai yahol krab matung masih pakum oina ngasi Prime Minister Narendra Modi na akan bawa hum sinaduna US na thamak pa tarif kodimak mayap nagari hai na phongdokre PM Modi na hai matapung namakta India na lepak miyamgi interest ta mang thamduna thabak tawani masida India tawba thabak thorom sing yaning di haiduna tarif natraga penalty na singba thamjilak labasu India lengang na hai basing asi akiba leitana mayap nagani Russia dagi thawlai hai bagi damak US ki President Donald Trump na India da chada Yangkai gi tarif thamjilak nibasina India da sokhalakadaba leirabasu leipak asigi lomi sing amadi tungan ba small scale industry sing ngakuna thamnabagi damak India na tarif ki khudong chadaba akiba leitana mayok nagani India na tawba thabak thoram sing asi leipak miyamgi interest ta amadi miyamgi yaifanaba haibasina mang thaduna tawani amasung masida atupa leipak amatana khuthingjinba yaroi haiki PM Modi wahumsi MS Swaminathan Centenary International Conference da wangang bada phongdokibani PM Modi na makha taraguna United States ki tarif ki khudong chadaba mayak naba ba honabada India na kaidongda lomi ngami amadi dairy farmers singi interest compromise tawroi tarif thengnanaba honabada India na changadaba senphom kodimak leina na puthoknaba thorang tawguna leire hairi US ki President Donald Trump na chada kunga manga gi henba tarif thamjilakhiba aduda India bu marup ni haina phongdokhrabasu US ki polam singda thamliba tarif asi malenda khwaidi wangba tarif thamjinkhibasi India na Russia gi thaw leibasina Ukraine da landariba Russia bu lalo itiki kuthangda sokoli haibagini masida India gi Ministry of External Affairs na United States ki ehenba tarif asi maram chadaba thawong amani haina akan bamongda yaringdo phongdokre amaromda United States ki White House da promising na President Trump ta karigumba India na Russia dagi thaw leiba leplabadi India gi matakta thamkiba tarif sing asi handokatra haina hangba wahangi pakum pibda President Trump na haujiki oinadi madugi matangda wahum amata haiba ngamde haina khumki promising makata na United States pu Russia dagi critical mineral kya haujik import tawri masina kamdobno haina hangba wahangi pakum pibda President Trump na madugi matangda aihak knowledge leite US na Russia dagi leiba polam singi matangda su kupna yengsilagani haina kumlaki Trump ki tarif asina India amasung US ki mari asi hokiba chahi tara romsida kwaidi fattaba ohele akang ai singna Trump ki tarif na India gi textiles pharmaceutical amadi processed food center singda sohlakpa yai hai TNLA gi military amasung political front sing nongmagi mapangal sontharakli ITUC na Myanmar hundagi mikhal gi thorangsu yanindaba utkre International Trade Union Confederational ITUC na Myanmar hundalenga na chahi asigi December na chagara mathang chahi gi January da Myanmar da mikhal pangthokani haina thorang tawiba asibu yanindaba utuna mikhal asi suknatagi mamingta oina pangthokna Myanmar hundana amuk hanna lengak painabagi thorang tawani haina maral sikre International Labor Rights Group ama oiriba ITUC na military dictatorship ki makhada mikhal pangthoknaba thorang tawiba asi yamna yabagam loi mikhal pangthoknaba thorang tawiba asi military dictatorship na democratic rule kyabu khunggaw naduna miyamda longnom tawnabagi thoong sathabani haina Trade Union asigi General Secretary Luke Triangle na phongdokre makhatarkoda mathang chahi gi April da China gi Kunming da Tang National Liberation Army TNLA amasung Myanmar hundagi mute singi marakta ingtapagi wari sanagadori ba asigi mangoina na TNLA gi tibam nongmagi hanjilaktuna hachilaktabaga loinana Myanmar hundagi marakta lal tawnariba ethnic group asina Myanmar gi awang thangbada leiba San district ki maru aiba territory sing amadi township kya khudum chanduna leiramba adu military hundalenga ki lanmi singna amuk hanna loksinba ngamkre chahi asigi July 13 ta TNLA na khudum chansinduna thamlamba Namkyo township su military army na amuk hanna khudum chansinba ngamkre hairi Myanmar hundagi lanmi na khudum chansinba ngamliba township asi
TNLA गी ओइनदि यामना मरु ओइबा मफम अमा ओइबनी चाइना गी कुनमिंगदा म्यांमार मिलिटरी अमसुंग TNLA गी मरक्ता सिसफायर गी वारी सानगदौरिबा असिदा म्यांमार मिलिटरी TNLA ना खुदुम चनसिनख्रबा नाउन क्योमे सिपो मोगो अमसुंग गाइमेक टाउनशिप सु म्यांमार मिलिटरी दा खुसिनरकनबा डिमांड तौखी म्यांमार मिलिटरी ना डिमांड तौखिबा मफमसिंग असि TNLA गी माइकैदगी अयाबा पेक्तबदगी नकल अनिगी मरक्ता इंगतप वारी सानबा अदु काइथकिबगा लोइनना मिलिटरी हुंडालांगनिना TNLA दा खुदुम चनसिनदुन लैबा टाउनशिप सिंगदा एयर स्ट्राइक मथंग चथदुना लमन कुंख्रे हाइरी म्यांमार हुंडालांगनिना मोगोक टाउनशिप सिंगदसु तोंगान मखलगी बॉम्बगी लालोंग चथदुना TNLA गी लामीसिंग नतना मिचम मियाम क्यासु चाउना खुदोंथिबा नंगहनबता नतना मफम अदुदा लैरिबा युम कै क्यासु चाउना अमांगता थोकी हाइरी चाइना ना मरु ओइबा थौदांग लौदुना म्यांमार मिलिटरी अमसुंग TNLA गी मरक्ता सिसफायर गी वारी सानबा थौरांग तौरबसु म्यांमार हुंडालांगनिना मखोइना खुदुम चंदुन लैख्रबा टाउनशिप सिंग हंदोउ यादे हाइबगिदमक TNLA गी मथक्ता नोंथक अमसुंग लेखादी अकनबा मोंगदा लांदा चथकी हाइरी चाइना ना सिसफायर गी वाफुम सिंग थमलकलिबा असिदा TNLA गी माइकैदगी अयाबा पीदबदी TNLA गी मथक्ता ngमखै लाना लालो इतिक तौबदा अथिंगबा थमलगनी हाइनसु किहन खंगहनखी हाइरी चाइना ना TNLA गी दमकता थाव हिदाक लांथक अमसुंग चिंजाकी सप्लाई तौबना चिंबसु लेपलगनी हाइना किहन खंगहनख्रे हाइरी लेसरकत मणिपुर पेपर न्यूज़ को नुसिबिदुना शेयर अमदि सब्सक्राइब तौबिरंबगीदमकता हाइनारि थागतप फोंदोक्चरी अमदि तुम कोइना मियामगे सेवा तौबा ngamba ओइजगे हाइजरी।